ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯄꯤꯈꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗ꯭ꯔꯤꯕ ꯃꯈꯩ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯥꯂꯣꯡ ꯑꯁꯤ ꯃꯥꯏꯊꯤꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯤꯃꯦꯟ ꯋꯤꯡꯅ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ IED 9 ꯒꯥꯔꯤꯁꯤꯡꯒ ꯀꯣꯟꯅꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ अमदी मिजोरम त्रिपुरा अमदी असम की कसार डिस्ट्रिक्ट की यावना सिक्योरिटी फोर्स सिंगना बॉम्ब की मचाक सिंग सना अमदी गंजा कया फागतख्रे। नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउ मियेंग ताबिरिबा सिंगबु ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯂꯥꯛꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯄꯤꯈꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯅꯤ ꯄꯤꯕꯨ ꯄꯤꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯣꯡꯃꯇꯗ ꯄꯤꯈꯠꯄ ꯌꯥꯏ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯠꯂꯥꯏ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔ ꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ पंचायत भवन पांगथोकपा हौजिक डिस्ट्रिक्ट असिदा लांजनरक्तुना लेरिबा मियोयसिंगदा साइकल अमदी नुपीसिंगी फी सानब कोनसिंग यंथोकपगी थौरमदा चीफ गेस्ट ओइना सरुक याबा लाखिबा चीफ सेक्रेटरीना पाउमी सिंगना हंगबा वाहंगी पाउखुम ओइना पिरमखिबनी ngasi pangthokiba thauram adu Ministry of Textile gi National Handloom Development Program gi makhada loinena Power Grid Corporation of India gi Corporate Social Responsibility gi makhada pangthokibani Chief Secretary Prasant Kumar na makhata na phongdokibada मियाम मरक्ता अमदे लनाई मियोय सिंगना नोमई पाइदुना लेबा हाइबसी खुदोंग थिनिंगाइनी मरम असिना लमदम असिदा इंग तप्पा हंजिलकनबा खुलाई सिंग असि लौखटपा हाइबसी मसाना ताबनी हाइकी पनबयाई मदुदी चलिबा था सिगी कुंदा मणिपुर गवर्नर अजय कुमार भलाना थोकिबा वारोल अमदा हारिबा नुमित अदुदगी पारगा नुमित 8नी फावगी मनुंगदा लाखिबा खुत्सु खुलाई पुमनमक मनाक नकपा पुलिस स्टेशन सिंगदा सरेंडर तौगदबनी हाइकी हारिबा नुमित सिंग असिगी मनुंगदा सरेंडर तौरक्लबदी मखोइगी मथक्ता अकनबा थबक लौखल्लोई करिगुंबा नुमित 8नीगी मतुंगदा तौरक्तबा तारबदी अकनबा थबक लौखतकनी हाइना पनबा लेख्रबनी Number one is that yes, there has to be peace, there has to be normalcy. So, weapon, of course, we can't leave outside in public and private hands. It is a very dangerous situation. First, we need to get the weapons back to the. Oh yes, why not? I mean, a weapon which is there with somebody who is not authorized to use it, it's a dangerous situation. So the sooner we do it, the more peacefully we do it. It's a requirement. And weapons from everybody. I mean, looted weapons or any other weapon which is there, it poses a threat to society. So I mean, first and foremost, we do that. Open the highways, bring in normalcy, have some kind of confidence building on both sides. Let people understand the problems. I mean, everybody knows it. Everybody wants it to be over. There is a lot of hope in the society also. So I have met, everybody says that yes, it is time now to change. It is time now to bring in peace. Manipur asi khuntak lansi hannaba India government na chotharakliba lanjang amadi aronba policy kaya sida housing yellow furuf oiriba ikhoina kari karamna hingminnagadagi lamdam asigi yellow furuf sing amatta oina punsinjriba makai India government ki lalong asi mighty hanba ngamloi haina thawai miral women wing gi convener paunam sana hanbina phongdorakle Manipur gi housing oiriba fibam asida singkhong singya red zone da leiriba amadi lamdam asida khundaminariba yellow furuf sing punsindaba yade haina इमालेबा की दमक एखोई पुन्ना हिंगमिन्ना खिसी हाइबा बैनर के मखादा थवाई मिरल न मपुंग ओइबा थौदांग लौरगा रेड जोन द लेरिबा इमा मैरा पाइबी सिंगा खुसम नदुना मफम खुदिंग एखोई पुनसिन सी हाइबा खोंगचत की अहुमलक सुबा
oina ngasi Imphal East ki lamlai kendra gi manung chanba thamna pokpi mayai lekai da pangthokpa miyam gi oiba mifam amadam hakna wafam asi phongdokibani India lengak na ikhoi gi furup asi muthatnaba changsilak liba lanjang asida ikhoi pundragadi thengnaba ngamloi hauzik thengnariba lan asi maitei ku ki khaktagi lan nate lamdam asibu khudum channaba lamdam asigi laser resource singi mapu oinaba India government na changsilakpa lan ni haibasi mayek senglabani miyam gi mijeng da maitei ku ki soknaba lan oina uhannaba khonariba si tokpiro India government na chatharakpa policy program na ngasidi lamdam asida president's rule thamjillaga ekhoi gi yanglen saruk oina leramba lengak fawba lokthok halli mafam kayadagi ekhoi gi lan oiriba Furup asigi miyoi sing leptana fagale masida ekhoina ngaihak ki oiba agitation changsinba si toklaga lamdam asida khundariba indigenous furup khuding punsilaga India government na lamdam asibu khuntak lansi hannaba tawrakliba lalung sing asi punna thingna minasi tongan ba furup sing nasu hauziki oiba fiba masida imaleva kanba ngamnaba amata oina punsilaga India government ki lalung asi mai pakhanba ngamdanaba khonaminasi haki ngasigi mefamadu da sarugya kiba singna minute ani 2 minute leptuna mareba ki damak thawaina ponta pi khraba laikiraba athauba singi mafamda ikai khumnaba utki amadi lamdamasida kuki narco terrorist singna chatharakliba lan asi lepkiba oirasanu haina thoni kibaga lonina ahing yarak liba yangang pokpi sabungkho khunau thamna pokpi sana sabi ki mera paibi singi mateng oina ba mopak yauna chana thaknaba polam kayasu khusinaki Manipur haba state sida lairiba khunda minariba indigenous people khudi ma khoi amatoina thopina rakanda lamdam masibu khuntak lansinaba India government matam chupagena lamdam masibu yosanaba gi damang toriba lalong sidagi khoi khudi mangak thopina mathau tai maitai khakta da atamna la lan torok mamba se India government lan si torok pa de yang na lan si tongna na bagi damang ai pak pangam na bagi debo punna torok ta bala mamana sembane singna makidi se la sida punna to bala ni haiba se tonga ba purup singna amina ba mathau haiba wafam si thamjari paramaduna huji ki aseng ba khongpham mama khola ma taragadi manipur miyam thoga khoi khudimo loina tholo khoi khudimo punna lemina se haiba sigi marumda akhoi gi asengba mazar amadi asengba mapangal amadi imale ba kanjaba ngamna bagi asengba liklam ado adu phangba ngane haiba famji thawai mirenge mai gaiti gi manipur miyam pumbuda ikok nona khurumjaba loina wa famsi thamjari Haukiba numit kharani asida security force sing dongan ba mafam sing da thiwa hombagi thabak chathabada khutsu kulai kaya fagat balep tree loinina improvised explosive device haibadi IED kaya so fakali ngarang su technopol district more police station a konba leibi khunaudagi IED niban fagat bangam krei hariba IED niban asigi mathakda countrymat latot ama pompi cell ahum amadi biofeng radio set amagasu fangli hari Manipur police na tongan ba gari huran ba singi mathakda chathakiba drive amada gari huran ba ani yauna te gari kaya amaso fagat pangam grey police na Imphal East district mafam amadagi Toyota Fortuner ahum Mahindra Thar ama lonina Tata Safari ama fagat pangam ki amaromda lilong amadi yaripok singda dagisu chaka ani panba gari manga amadi chaka mari panba gari amaga miyoi ani fagat ki faraba miyoi ani adudi pusam Azamaluddin Jai Kunipan amadi makak mayum Nawaz Khan Jai Kunhumdoi ni hari. Imphal East District Iril Bung Police na Koliba Funal Maring Dagi Security Force na ngarang kusu kulai kaya ama fagat grey fagat laba kulai singadu da detonator ga lonina 36 hand grenade ani 9mm pistol manga SMG carbine ama 303 gi nomi maru manga 7.62 mm AK Gimaru Mari single bore barrel ama detonator ani biofeng radio set ama magazine ga lonina country mat machine gun ama .22 gi nomai maru ani lonina anti riot cell manga yawi hari Manipur Police samadi Assam Rifles ki apunba team amana ngarang miyam dagi senkhai thungkai tawbuda chenaba lona thingkraba lalholof UNLF ke gi miyoi ani far hari faraba miyoi adudi Wangkem Rohit Chai Taranipan amadi Thangjam Nongan Chai Taranipani makoi ani dagi mobile phone ani amasu fangle hari Lamdam asida President's rule lakraba matung security force singna tampakta lairiba khulngakpa sing leptana faba punbagi thabak chatharakpabu yaningdaba phongdok turanga si hairok apunba maira paibi amasung hairok apunba club ki thaumi singna silaga hairok kaithel da wakatmi phom kre wakatmi phom adu da khulngakpa faba yaroi
Chingi tonganba PR thamba yaroi kuki sing marol chumdrifau tampaki khulngakpa singdagi khulai lokhatpa yaroi IDP sing khunda leita handriba fawba khulai thadokpa yaroi governor na athuba matamda ingba chikpa puraku haibana chingba thaba placard kaya supaibaga lonina kholau kaya sulauki wakan mi famadu saruk yakibi herok apunba meira paibigi convener thoksom sanjarani na hai chai ani farka dauraba lal asil loshinbagi mahuta hauzik lamdam asida PR thamziliba si yaningde kuki narco terrorist singbu fabagi mahuta maidei khulngakpa singbu fabagi thabak jathariba asibusu mama oibi singna yaningde hairaduna PR asi ching amasung tampakta tongan ba maongda chatnarabra haina mahakna hangki sanjarani na makhata na hai manipur gi governor na numitareni gi matam thaduna khulai pikhalak taba order thokkiba du tenmali kuki sing marol hek chumdriba fawba khulngakpa sing khulai thadokpa yaroi lan loishinba numita mama oibi singna khulai sing thingatpa lakjage maidege khulngakpa singi damak ima singna leple madu nama sokpa yaroi amadi kuki narco terrorist singbu farabadi ima singalonina khulai governor da khutsinagi haiki ngasigi wakat mi famadu da maira paibi chahum lom amadi herok apunba club ki thomi kaya marom su saruyaki ngarang moirang thamna pokpida nungtil pung ani taba matamda Visnupur Police Commando na ZI team ama lakjuna khungakpa icha sing fawa yaroi haibigi athingba khara pirubagi damak Visnupur Police Commando gi personal moirangthem thoiba alias Murzi thamna popi mayai lekai dagi asi moirangthem sanatomi kobi ahal oirabi ima meira paibi chai humfurom surabi nupi amabu fu chaijuna inai tahanduna sokhan kiba thodok adubu akanba maongda Khuman United Clubs and Meira Paivis Association 𝐋𝐢𝐯𝐞𝐰𝐬 mayang Imphal Women's Wing na condemn toroktuna makata na 𝐋𝐢𝐯𝐴 Women Wing gi Secretary Rebecca Leimana haikibada ama oiro faba lakpa karigumba kharagi damak athingba pirui habigi wahaudagi atobagi sunattaba ekoi state force makna fuba chaiba inai taduna sokhan kiba thodok asi matungda amuk hanna tawbiganu Maduda Chenaba Commando personnel du thabaktagi dismiss tawbiyo haiba wafam asi haizari Ekoina makata na haizaningbadi khungakpa icha sing faba yaroi punba tawba amata yaroi aduga Manipurda athubada PR thamliba asi athubada lokthokpiyu athuba matamda Manipur lengak sembiyu haiba wafam asi phongdoraki atopagi sunataba ayagi state force makna sumaina phuba chaiba inai tahanbagi thudose matung amona maduda chenariba commando personnel do thabakagi dismiss tawbiyo haiba wafam akoi thamjari ngasi akoina makhata na haijani je khunga ko phaba yaroi manipuragi athubada manipur yar lokthokbiyo aduga manipurda athubada sarkar simbiyo haiba wafam thamjari phaba lakpagi amagi waro karigumba athingba ma pirui habagi damakta atopagi sunataba ayagi state Moirang Purel Fauduna Jeliba Waisen Maril gi mathakta sariba nganapi thongda sakhangdaba singna bom yansilam le hari hand grenade oiramba yai haina chingnaba bom adunga si ayu anganbada walking chatpa miyoi singna thingnarakpadagi Imphal Police Station amadi 𝐾𝐲 Police Outpost ki personal singlakchuna ayuki pung tare tabadwaida bom adu lokhatki thodok adugi matangda nganapi thong mapal nupi lufki Vice President Wahengbam Kundala na hai Laikai ahumgi marakta lairiba thong asida sakhangdaba singna khutye khara iduna bom yansilambagi thodok asimak laikai ahumgi maikedigi awangba thakta yaningde Manipurgi hauzik oriba tangdu leitadaba fibam asida micham miyamda hena ki tusungba pokhanba thodok asi makhata na tawbiganu bom asina karigumba pokhaiduna thong asibu landuna chaliba miyamda asokapan yawram labadi madugi tekcha kanana pugani thodok asi kanana karigi damak chathakibano haiba adu athuba matamda miyamda khanghallu haina mahakna makhata na phongdoki Hauzik Sathariba Mahairoi Singh Yamna Maru Oiba Class 10 amadi 12 ki examination asi hek haubaga pamdaba thodok sing thoklakpa
exam asibo masak thihan ba haibasi parents singi marakta amadi oza singi marakta thamoi sengdaba yawdagini thokliba thodogasi all Manipur students guardian organization na haksin lawi organization asigi general secretary Sumati Sograpamna thadorpa Gerald amada exam haibasi mahairoi singi changyeng exam amani exam ama pangthokpagi niyom mayam amalai niyom singasi thugairaga magi aningba apamba tawgadabani haragadi exam singasi tawdabana fari exam center kharagi akoibada mama mapa oiba singna picnic lakpagi maongda sangu leishinba masi tawbiganu masinasu problem thoknabagi achoba masak ama oihali maru oina parents singyan hana tabiyu natragadi icha exam than biganu maramdi pangthokliba exam asi not tawraga aranba pambai sizinaraga thanaba exam natte haibasisu parents singna khangbiyu natragadi tungi yumbi amata leiraroi icha sembada thamoi singna sembiyu hauzik manipurgi oiriba fibam asida icha singbu aranba pambai sizinaraga exam thangani haiba wakalon thadokpiyu natragadi manipur loirani hari huran ba yade aranba tawge haibada manipur gi tungi yumbi oigadoriba mahairoi singna makhoina exam thariba school bu amang ata thoganba ama haukiba February 18 asi the thokiba si desam akan mamong da condemn tawi examination haibasi mahairoi singna jai supat tamliba ihai adubu kadai fawa khanglabagi haibasi changyeng tawnanabagi thawang amani haina mahairoi singiluf ama oiriba desam headquarter dagi thadorpa Gerald amada khangalakli asigum laba chanabi asigi mayokta iramdam asigi tungi yumbi oirakadoriba mahairoi singna sillaga exam thage haibada athingba pi haibagi school thugaibagi wakalon poglakpa asidi khunai asigi khwaidagi laibak thibani mahairoi haibasi khunai lanni makoina afaba oiraga afaba khunai oigadoribani makoina fatragana pumnamak faroi doribani mang takadoribani thodogasi ekhoigi khunaina kaitharakpagi saruk amani haina lawgadabani khunaina machi masidagi asunna kaitharakliba asi ekhoi pumnamakna kannabagi thodang lawminnagadabani maru oina yumgi ahal laman singna thoidongna achoba thodang ama lawfam thoi haina mahairoi luf asina khalli exam da sillaga exam thagi yade haiduna school thugaibada generally ba khudingmak logi matung ina mari lenaba singna action lokhatgadabani bosemgi maikedagi taraina lawroidabani aranba tawrabadi madugi fangfam thokpa cherak pigadabani afaba tawragana afabagi manapi si haina Gerald asida makha tarakli lamdam asidagi mayai kaba chinjak maru fangna muthatnabagi pandamda semkiba coalition against drug and alcohol kadana ngasi foba hanba leitana khongjang kaya jangsinduna lakli khongjang singasi hena bapung fahanaba kadagi annual general body meeting ngasi kada head office purai romba khongnang makhong konung mamang infalda Hizam Priyokumar President Kadana Mayai Tangbal Loduna Pangthokre Thoramaduda Kada Head Office ke term 2025 to 28 ki Executive Committee su nauna khanki nauna khallaba miyoi sing adudi President oina Hizam Priyokumar Vice President Ningthauzam Doren Secretary General da Takelambam Git Chandra Maidei Secretary Finance da Kakching Tabam Hari Chandra Secretary Organization Mayangbam Budini Fashion designer Basman Pangambam ki inat ki oiba Fizol Singh yawa konung mamang Mahavali lambi da leiba Bachu Unique Creation ki Baby Wardrobe section ki anoba showroom ama konung mamang Govinda Zikyat ki mayok na badangasi ayuk pung tara taba matamda Imphal East ki DC Khumanthem Daina na hangdokre Thoramga mari lenena Khumanthem Daina na haikibada ngasi yaifaraba numit asida lamdam asigi nat ka mari lenaba Fizet leitengi showroom ama hangdokpa fangbasi aduki matik harauba nungaiba poi masina sakhatpa nungaiba yaifaba oirasanu haina sembiba mapuda thaunizari haiki Basu Unique Creation ki provider Baspan Pangambamna phongdokpagi matung inna creation asi inat ka mari lenaba culture identity masak takpa Fizol Singh yokhatningbagi pandamda hangdokpani haiki masida angang singi tongan ba Fizol Singh yauri panba yabadi Bachu Unique Creation lamdam asigi Irangna sofam nongfam khanghandraba naha kaya amasu lemna costume design ki training piduna lakli aikoi gi nat ki saktam ngakpaga loinina matam gi fashion ga chanana dress design kaya puthokjuna handloom gi lamda khutsa haiba naha kaya ama sandal lambi pinabagi pandamda Bachu Unique Creation na honari haina phongdoki loinina khutsa hairaba lamdam asigi fisavi singi achoba thodanga loinina Manipuri film industry da season naba Fizol Singh yauri haki
Assam amadi Manipur ga tainariba 𝐍𝐞𝐰𝐬 Assam gi Kasar District Police na Manipur dagi lakpa miyoi amadagi malengi kaitel lupa crore taret rom gi senfam oigadaba tablet yaba tablet singa kone na ngarang fagatkrei fagalaba miyoi adudi Manipur gi Tamenglong District dagi 𝐂𝐿𝐬 Kasar District Police ki SV Nomal Mahatana phongdorakpada ngarang 𝐍𝐞𝐰𝐬 Police Station gi manung chanba 𝐶𝐿𝐬 𝐃 thiva homagi thabak ama chathagi maduda Manipur gi Tamenglong District agi miyoi ama yava tablet lising kunmari ga konna fagat pangam ki mak asi 𝐍𝐸 lalaklaga 𝐍𝐸 yaurakibani haki thogdoga siga mari lenina Assam gi Chief Minister Himanta Biswa Sarma namahagi X handle gi khuthangda Assam Police loidena Kasar District Police puthagatpa phongdokrei Akaknaba pau ama fangbadagi Mizoram gi konung Aizawl gi 𝐶𝐿𝐬 Road ta hangba checkpost amadagi Assam Rifles na kilogram 4.2 gi lumba yamlaba bom gi machak sing haibadi gelatan machai lising mari chamapan marifu phagat pangamkrei hariba bom gi machak sing adu 𝐶𝐿𝐬 dagi Aizawl tamna lakpa gari ama khamduna check tawrubada thingnarakibani machak sing adubu purakiba nupi ani amaga nupa amaga so fagale hari fagalaba sing Mizoram Police sa khosinakre hari India gi ngamkhai paringda niyam kaina lona yadaba maongda lona puthok pusin pot puthok pusin tawba thingna ba Assam Rifles na changsilakiba thabak amada Assam Rifles samadi Custom Department anina kha thangba Tripura District ki Vadargad miyoi ani dagi kilogram amaga gram 15 ram lumba sanamakak 13 fagat pangamkrei fagalaba sanamakak sing adu malengi kaitel lupa crore amaga lakh ani rom gi senfam oigani hari sana sing amadi miyoi ani aduga punna mari lenaba singda khutsinakre hari Malengi kaitel lupa crore 10 lakh 18 lomgi senfam oigadaba marijuana habadi ganja kilogram lising ani chani marifutaruka gram marifudara Assam Rifles samadi Custom Department ki apun matim amana ngarang fagat pangamkrei hariba ganja singadu nongchup thangba Tripura gi Vizoynagar dagi fagat kibani hariba ganja singadu ga konana miyoi ani amaso fagat ki fagalaba ganja amadi miyoi singadu manak nakpada leiba mari leneba singda khutsinakre hari Hauzik sanabagi pau pizari Manipur Cricket Association na sinduna team taramathoina saruk yaraga haukiba January 10 dagi hauduna chatharakliba mapan suba MNCAW Prala amadi W Ramananda Elite Tournament ki ngasi sanakiba match da SCCC Singzamai amadi Cyclone Thamaiban Maipakre Tournament asigi ngasi Larinjam Public Ground sanakiba match da SCCC Singzamai na Rancha Manifuni Panda KCC Kongbobu Maitiba Piki match asida SCCC na hanba innings pet pajna innings ki apiba over nifu loibada wicket mapan turaga run chani kunmathoi loduna target run chani kunithoi thamkibada KCC na ani suba innings pet pajna over kunmanga ga ball anida wicket loina turaga run humfadra humdoi khak loduna match asi maitiki match asi mai pakraba SCCC gi sanaroi 𝐿𝐬𝐯 man of the match ki title loki Tournament asigi ngasi Thobal Moising ground da sanakiba match da Cyclone Thangmaiban na run Jani Tara Tareta ESU Wangkhaibu Maitiba Piki sanakiba match da Cyclone na hanba innings pet pajuna abiba over nimfu loibada wicket taruk turaga run chahum taramapan lokibada ESU na anisuba innings pet pajuna over kunhumdoiga ball mangada wicket loina turaga run chama sumna ani loduna match asi maitiki match asi mai pakraba Cyclone Thangmaiban gi sanaroi 𝐿𝐬𝐯 na man of the match ki title loki chatharagliba tournament asigi hayeng Larinjam Public Ground da PTCC Patsoi amadi Trau Kwakwaitel na sanaragani Manipur Veteran Cricket Association na sinduna team taramapan na saruk yaraga langtabal Public Ground da chatharagliba taranithoi suba T20 Manipur Veteran Cricket Tournament ki ngasi sanakiba match singda YCC Wangkhai Mai Pakre Jam Khangempali amadi YPHU Lalambungi match Nong na maram oraga sanaba yakidabana point yenakre Tournament asigi ngasi sanakiba match samada YCC Wangkhaina wicket tarukta SNC Sangai Probu Maitiba Piki match asida SNC na hanba innings bet paraga over kun loibada wicket manga tuduna run chamani full lauraga target run chamani fumathoi thamki ani suba innings da
YCC na bat paiduna innings ki apiba over kun loigadaba ball manga watlinghay apunba over 18 ga ball amada wicket mari turaga target run chama 95 loduna match asi mai paki match asi mai pakraba YCC gi sanaroi L Everest na man of the match ki title lobangam ki tournament asi gi ngasi sanakiba atopa match da 𝐶𝐤𝐸𝐸 amadi YPHU lalambung na point yenakre match asi gi ahanba innings da Jam na bat parga innings ki apiba over kun loibada wicket manga turaga run chama yang khaitaruk lawkhibada YPHU na anisuba innings ki over manga mayok naraga wicket amata tudana run 95 loduna leiringaida nong surakpana ground gi fibam falak tabadagi match asi point yenaki satharagliba tournament asige hayengi match oina BKCC Bamon Kampu amadi YUCC 𝐶𝐤𝐸𝐸 𝐁𝐫𝐴 na sanaragani anisuba match oina REYS Nagamapal amadi Cyclone Thangmaiban na sanaragani Arabadamraiba pau amana bizari Lakiba kusu kulai sing pikhalak naba pi kiba numit tareni adu fawagi manungda pikhalak trabadi koiti thiduna khongkat naba honaragani haina Manipur gi Chief Secretary Prasant Kumar na haikre Lamdam asigi yelho furup sing amata oina punsinjir mamakai India government ki lalong asi maiti hanba ngamloi haina Thawai Mirel Women Wing na haikre Haukiba pung kunmari asida security force na IED Nipan gari singa konana gari huran basing lotuna thamlamba kusu kulai kaya tongan ba mafam singdeki fagat pangam krei Amadi Mizoram Tripura amadi Assam gi Kasar district gi yauna security force singna bom gi machak sing sana amadi ganja kaya fagat krei Norris Window na sandok sa riba numidangi pao matang sa daloy sari ming tabiriba singbu amuka hanna 𝐶𝐿𝐸𝐸 na kurumjari. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizere 𝐻𝐸𝐸 Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki khudong chabasu pizari online class yawa singidamaksu free wifi gi khudong chaba lobiba yagani institute asiki kitchen na hostelers singidama week amada 3 times meat amadi matam gi oiba fresh vegetable na tingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi khudong chabasu piduna lakli amadi chang naina sakhanglaba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thawat pida mahiroi singda hena hotnani wigi asasu 𝐻𝐸𝐸 Career Institute na fanganduna lakli mahiroi singi damak pizariba khudong chabu singa silobiu limited seat oigani ngasimak 𝐻𝐸𝐸 Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da kupna khananai nabiu pizariba contact number 9612383793 natraga 7085972311 sida direct call tawiduna hena kubamarot khangbiba yagani
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements.